ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯑꯞꯗꯦꯠ ꯇꯧꯖꯒꯦ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏ ꯀꯣꯔꯠꯀꯤꯀꯣ ꯖꯨꯗꯤꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯒ꯭ꯔꯦꯗ 3ꯒꯤ ꯚꯦꯀꯦꯟꯁꯤ ꯂꯥꯛꯑꯦ ꯑꯗꯨ ꯚꯦꯀꯦꯟꯁꯤꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯕꯁꯤꯡꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯌꯨ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝ ꯄꯤꯔꯦ ꯃꯅꯤꯄꯨꯔꯒꯤꯁꯨꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯕ ꯌꯥꯕ ꯁꯤꯒꯤ ꯃꯥꯒꯤ ꯗꯥꯏꯔꯦꯛ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯅꯦ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏ ꯀꯣꯔꯠꯀꯤꯀꯣ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤ ꯁꯤꯗꯩ ꯗꯥꯎꯟꯂꯣꯗ ꯇꯧꯃꯤꯟꯅꯁꯤ HCMIMPHAL ꯀꯣ hcm.imphal.nic.in ꯁꯤ ꯆꯪꯕꯤꯔꯅꯤ ꯃꯌꯥꯝ ꯑꯩ ꯗꯥꯏꯔꯦꯛ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯤꯡꯛꯁꯨ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ ꯂꯤꯡꯛꯁꯨ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯁꯤ ꯆꯪ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯁꯤ ꯆꯤꯡꯊꯕꯤꯔꯅꯤ ꯆꯤꯡꯊꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯃꯥꯏ ꯅꯣꯇꯤꯐꯤꯀꯦꯁꯟ ꯁꯦꯛꯁꯟ ꯁꯣꯝ ꯂꯩꯁꯦ ꯔꯥꯏꯠ ꯍꯦꯟ ꯁꯥꯏꯗꯇ ꯂꯩꯁꯦ ꯅ꯭ꯌꯨꯁ ꯅꯣꯇꯤꯁ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯍꯥꯏꯠꯂꯥꯏꯟ ꯍꯥꯏꯅ ꯑꯅꯧꯕ ꯉꯔꯥꯡꯗ ꯂꯥꯛꯄ ꯅꯍꯥꯟ ꯗꯦꯠ 25ꯇ ꯊꯣꯛꯄ ꯅꯣꯇꯤꯁꯅꯤꯀꯣ ꯁꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤ ꯃꯌꯥꯝꯁꯤ ꯑꯦꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯒꯗꯤꯀꯣ ꯑꯗꯨ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯆꯥꯎꯔꯥꯛꯄꯗꯣ ꯃꯌꯥꯝ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯄꯥꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯗꯦꯠ 25ꯇ ꯊꯣꯛꯄꯁꯦ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯑꯣꯐ ꯗꯥꯏꯔꯦꯛ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯐꯣꯔ ꯗ ꯄꯣꯁ ꯑꯣꯐ ꯖꯨꯗꯤꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯒ꯭ꯔꯦꯗ 3 ꯐꯣꯔ ꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯊꯥꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯤꯛ ꯇꯧꯕꯤꯅꯤ ꯁꯤꯗꯀꯣ ꯑꯗꯨꯒ PDF ꯐꯥꯏꯜ ꯑꯃ ꯃꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯛꯑꯅꯤ ꯑꯗꯨꯀꯥꯟꯗ ꯎꯠꯂꯛꯑꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯌꯥꯝ PDF ꯐꯥꯏꯜ ꯑꯃ ꯊꯣꯛꯂꯛꯑꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ PDF ꯐꯥꯏꯜꯁꯦ ꯃꯌꯥꯝ ꯑꯩ ꯄꯥꯊꯣꯔꯛꯀꯦ ꯁꯤꯒꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯌꯨꯇꯨꯕ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯀꯣ ꯑꯉꯥꯡꯁꯤꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯟꯅ ꯁꯦꯝꯃꯦꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯃꯇꯥꯡ ꯑꯃ ꯌꯥꯎꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯌꯨ ꯃꯊꯛꯇ ꯁꯖꯦꯁꯇꯦꯠ ꯚꯤꯗꯤꯑꯣ ꯊꯥꯔꯀꯥꯟꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯤ ꯃꯊꯛꯇꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒꯤ ꯁꯖꯦꯁꯇꯦꯠ ꯚꯤꯗꯤꯑꯣ ꯊꯥꯔꯤꯗꯨꯗ ꯆꯪꯉꯀꯥꯟꯗ ꯑꯗꯨꯝ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯕ ꯌꯥꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯃꯌꯥꯝ ꯃꯥꯒꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯚꯦꯀꯦꯟꯁꯤꯁꯦ ꯀꯔꯤꯅꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯃꯥꯒꯤ ꯚꯦꯀꯦꯟꯁꯤ ꯊꯣꯛꯂꯛꯏꯁꯦ ꯚꯦꯀꯦꯟꯁꯤ ꯑꯄꯨꯟꯕ ꯚꯦꯀꯦꯟꯁꯤ 9ꯅꯦ ꯃꯥꯒꯤ ꯇꯣꯂꯣꯞꯁꯨ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯦꯂꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩꯀꯣ 44,770 ꯌꯥꯏ ꯁꯦꯂꯔꯤꯁꯦ ꯑꯅꯤꯃꯛꯀꯤ ꯑꯗꯨꯒ ꯃꯥꯒꯤ ꯚꯦꯀꯦꯟꯁꯤ ꯋꯥꯏꯁ SC ST URL ꯀꯣ UR ꯃꯣꯏꯒꯤ OBC ꯀꯥꯡꯕꯨꯒꯤꯁꯨ ꯚꯦꯀꯦꯟꯁꯤ ꯑꯗꯨꯝ ꯄꯤꯊꯣꯛꯑꯦ ꯁꯤꯗ ꯑꯗꯨꯀꯥꯟꯗ ꯃꯥꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯁꯤ ꯃꯌꯥꯝ ꯑꯣꯟꯂꯥꯏꯟꯗ ꯇꯧꯗꯧꯕꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯁꯤꯗ ꯂꯣꯏꯅ ꯄꯤꯔꯦ important dates opening of online registration and submission of application formꯁꯦ ꯖꯨꯟꯒꯤ ꯇꯥꯡ 10ꯗꯒꯤ ꯍꯧꯗꯣꯏꯕ ꯄꯨꯡ 11ꯗꯒꯤ ꯀꯣ ꯑꯌꯨꯛꯀꯤ ꯄꯨꯡ 11ꯒꯤ ꯖꯨꯟꯒꯤ ꯇꯥꯡ 10ꯗꯒꯤ ꯍꯧꯔꯅꯤ ꯑꯗꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯖꯤꯟꯕ ꯂꯣꯏꯕ ꯃꯇꯝꯅ ꯖꯨꯟꯒꯤ ꯇꯥꯡ 28 ꯁꯤꯅꯦꯕ ꯃꯅꯤꯄꯨꯔꯒꯤꯁꯦ ꯃꯇꯝ ꯌꯥꯝꯅ ꯁꯥꯡꯅ ꯁꯨꯡꯄꯤ ꯄꯤꯗꯦꯕ ꯃꯣꯏꯁꯦ ꯅꯨꯃꯤꯠ 10ꯅꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯈꯛꯇꯅ ꯃꯣꯏ ꯄꯤꯁꯦ ꯑꯗꯨꯒ ꯖꯨꯟꯒꯤ ꯇꯥꯡ 28 ꯐꯥꯎꯇꯪ ꯃꯅꯨꯡꯗ ꯊꯥꯖꯤꯟꯒꯗꯕ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 4 ꯐꯥꯎꯕ ꯌꯥꯏ ꯍꯥꯏꯕ ꯑꯗꯨꯒ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯂꯥꯛꯄꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯂꯥꯛꯄꯒꯤ ꯃꯇꯝꯁꯨ ꯄꯤꯊꯣꯛꯑꯦ ꯖꯨꯂꯥꯏꯒꯤ ꯇꯥꯡ 13ꯇ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯩ ꯃꯣꯏꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯃꯌꯥꯝ ꯍꯟꯗꯛ ꯊꯣꯛꯄꯒꯤ ꯈꯨꯊꯣꯛꯁꯦ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯃꯣꯏꯒꯤ ꯁꯦꯂꯦꯕꯁ ꯋꯥꯏꯁꯅꯆꯤꯡꯕ ꯁꯦꯂꯦꯕꯁꯁꯨ ꯀꯩꯁꯨ ꯂꯣꯏꯅ ꯄꯤꯊꯣꯛꯑꯦ ꯁꯤꯗ ꯁꯦꯂꯦꯛꯁꯟ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯁꯦꯂꯦꯕꯁ ꯑꯦꯛꯖꯥꯝ ꯁꯦꯂꯦꯕꯁꯅꯆꯤꯡꯕꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯃꯣꯏꯒꯤ ꯂꯥꯁ ꯗꯦꯠꯀꯤ ꯃꯃꯥꯡꯗ ꯐꯣꯝꯁꯦ ꯊꯥꯖꯤꯟꯒꯗꯕ ꯑꯗꯨꯒꯤꯃꯃꯥꯡꯗ ꯊꯥꯖꯤꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯐꯣꯝꯗꯣ ꯊꯥꯖꯤꯟꯕ ꯌꯥꯔꯣꯏ ꯁꯤꯅꯤ ꯃꯣꯏꯅ ꯍꯥꯏꯁꯦ ꯃꯈꯥꯗ ꯄꯜꯂꯤꯀꯣ ꯑꯗꯨꯀꯥꯟꯗ ꯃꯣꯏꯒꯤ ꯁꯦꯂꯔꯤ ꯄꯦ ꯁ꯭ꯀꯦꯜꯒꯤ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯥꯒꯤ ꯏꯂꯤꯖꯤꯕꯤꯂꯤꯇꯤꯁꯦ ꯃꯥꯒꯤ ꯏꯂꯤꯖꯤꯕꯤꯂꯤꯇꯤꯁꯦ ꯃꯌꯥꯝ ꯂꯣꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯂꯣꯏꯔꯕ ꯀꯥꯡꯕꯨ ꯗꯤꯒ꯭ꯔꯤ ꯂꯣꯏꯔꯕ ꯀꯥꯡꯕꯨ ꯀꯣ ꯃꯁ ꯕꯤ ꯍꯣꯜꯗꯔ ꯑꯣꯐ ꯗꯤꯒ꯭ꯔꯤ ꯏꯟ ꯂꯣ ꯑꯣꯐ ꯑꯦ ꯔꯤꯀꯣꯛꯅꯥꯏꯖ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯁꯤꯒꯨꯝꯕ ꯂꯣꯏꯔꯕ ꯀꯥꯡꯕꯨꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯃꯤ ꯂꯣꯏꯅ ꯊꯥꯕ ꯌꯥꯔꯦ ꯃꯌꯥꯝ ꯆꯍꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯤ ꯆꯍꯤꯁꯦ ꯃꯣꯏ ꯍꯥꯏꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣꯟꯁꯨ ꯈꯪꯕ ꯑꯣꯏꯒꯗꯕꯀꯣ ꯁꯨꯠ ꯕꯤ ꯁꯤꯇꯤꯖꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯃꯩꯇꯩ ꯃꯆꯥꯗꯤ ꯂꯣꯏꯅ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯑꯦꯖꯀꯤ ꯃꯇꯥꯡꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯆꯍꯤꯁꯦ ꯀꯩꯅꯣ ꯀꯥꯡꯕꯨꯒꯤꯅ ꯑꯟꯔꯤꯖꯥꯕ ꯀꯥꯡꯕꯨꯒꯤꯗꯤꯀꯣ ꯆꯍꯤꯁꯦ 35ꯒꯤ ꯃꯈꯥ ꯑꯣꯏꯒꯗꯕ 35 ꯐꯥꯎꯕ ꯂꯣꯏ ꯌꯥꯏꯑꯕ ꯑꯗꯨꯒ OBC Mꯁꯨ OBC MP ꯁꯨ ꯆꯍꯤ 39ꯒꯤ ꯃꯈꯥ ꯑꯣꯏꯒꯗꯕ
ꯑꯗꯨ ST SC ꯁꯨ ꯆꯍꯤ 90ꯒꯤ ꯃꯈꯥ ꯑꯣꯏꯒꯗꯕ ꯁꯤꯒꯨꯝꯕ ꯂꯩꯕ ꯀꯥꯡꯕꯨ ꯍꯣꯏ ꯂꯣꯏꯅ ꯊꯥꯕ ꯌꯥꯔꯦ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯣꯁꯦꯁꯇ ꯗꯦꯠ ꯖꯨꯟꯒꯤ ꯇꯥꯡ 10 ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯃꯥꯏꯁꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯐꯤꯁꯤꯗꯤ ꯈꯤꯇꯪ ꯆꯥꯎꯋꯤ ꯃꯌꯥꯝ ꯀꯣ ꯁꯤꯒꯨꯝꯕ ꯖꯦꯅꯔꯦꯜ ꯍꯥꯏ ꯑꯟꯔꯤꯖꯥꯔꯚ ꯀꯥꯡꯕꯨ OBC ꯀꯥꯡꯕꯨꯒꯤꯗꯤ ꯂꯨꯄꯥ 1,500,000ꯅꯤ ꯃꯣꯏ ꯍꯥꯏꯁꯦ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯝ ꯄꯦꯃꯦꯟ ꯇꯧꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ST SC ꯀꯥꯡꯕꯨꯒꯤꯅ ꯂꯨꯄꯥ 1,000,000 ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯔꯛꯁꯦ ꯁꯦꯂꯦꯛꯁꯟ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁꯤꯗ ꯍꯥꯏꯗꯣ ꯃꯣꯗ ꯑꯣꯐ ꯁꯦꯂꯦꯛꯁꯟꯁꯦ ꯑꯍꯥꯟꯕꯗ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯅꯤꯁꯨꯕꯗ ꯃꯦꯟ ꯔꯥꯏꯇꯟ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯍꯨꯝꯁꯨꯕꯗ ꯕꯩꯕꯥ ꯚꯣꯏꯁꯅꯦꯕ ꯁꯤ ꯂꯣꯏꯔꯒ ꯗꯥꯏꯔꯦꯛ ꯁꯦꯂꯦꯛꯁꯟ ꯐꯪꯗꯣꯏꯅꯦꯕꯀꯣ ꯑꯍꯥꯟꯕꯗ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯃꯥꯔꯛ 200ꯒꯤꯅꯦ ꯃꯣꯏꯁꯦ ꯀꯣ ꯑꯣꯕꯖꯦꯛꯇꯤভ ꯀ꯭ꯋꯦꯁꯟ ꯋꯤꯠ ꯃꯜꯇꯤꯄꯜ ꯆꯣꯏꯁꯅꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯖꯦꯅꯔꯦꯜ ꯑꯟꯔꯤꯖꯥꯔꯚꯀꯨꯝꯕ OBC ꯀꯥꯡꯕꯨꯒꯤꯗꯤ ꯃꯣꯏꯒꯤꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯥꯔꯛ 50% ꯐꯪꯕ ꯑꯣꯏꯒꯗꯕꯅꯦꯕ ꯑꯗꯨ SC ST ꯀꯥꯡꯕꯨꯒꯤꯅ ꯌꯥꯝꯗ꯭ꯔꯕꯗ 45% ꯃꯥꯔꯛ ꯐꯪꯕ ꯑꯣꯏꯒꯗꯕ ꯑꯗꯨꯒ ꯃꯦꯟ ꯔꯥꯏꯇꯟ ꯑꯦꯛꯖꯥꯝꯗꯅ ꯑꯃꯨꯛ ꯃꯥꯔꯛ ꯁꯝꯔꯤꯒꯤꯀꯣ ꯃꯥꯔꯛ ꯁꯝꯔꯤꯒꯤꯁꯦ ꯀꯩꯅꯣ ꯀꯥꯡꯕꯨꯒꯤ ꯑꯟꯔꯤꯖꯥꯔꯚꯀ OBC ꯀꯥꯡꯕꯨꯒꯤꯅ ꯌꯥꯝꯗ꯭ꯔꯕꯗ 50% ꯐꯪꯒꯗꯕ ꯑꯗꯨꯒ ST SC ꯀꯥꯡꯕꯨꯒꯤꯅ 45% ꯐꯪꯒꯗꯕ ꯑꯗꯨ ꯕꯩꯕꯥ ꯚꯣꯏꯁꯇꯅ ꯃꯥꯔꯛ 60ꯅꯤ 70 ꯃꯥꯔꯛꯅꯤ ꯃꯤꯅꯤꯃꯝ ꯕꯦꯟꯁ ꯃꯥꯔꯛ 40% ꯑꯗꯨ ꯃꯥꯒꯤ ꯑꯦꯛꯖꯥꯝ ꯁꯦꯂꯦꯕꯁꯁꯨ ꯃꯈꯥꯗ ꯄꯤꯔꯦ ꯀꯣ ꯑꯗꯨ ꯁꯤꯅ ꯅꯪ ꯑꯣꯟꯂꯥꯏꯟꯗ ꯊꯥꯒꯠꯀꯗꯕ ꯗꯣꯀꯨꯃꯦꯟꯁꯤꯡ ꯁꯤ ꯑꯩ ꯑꯗꯨꯝ ꯃꯥꯏ ꯐꯣꯝ ꯂꯥꯛꯑꯀꯥꯟꯗ ꯐꯖꯅ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯤ ꯅꯪ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯣ PDF ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯥꯏꯜ ꯁꯥꯏꯖꯇꯣ ꯀꯌꯥꯗ ꯊꯥꯒꯠꯀꯗꯕꯅꯣ PDF ꯐꯥꯏꯜ ꯊꯥꯒꯠꯂꯁꯨ ꯌꯥꯏ JPG ꯐꯣꯔꯃꯦꯠꯇ ꯊꯥꯒꯠꯂꯁꯨ ꯌꯥꯏ 10 ꯁꯥꯔꯇꯤꯐꯤꯀꯦꯠ LLB ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯔꯁ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯅꯆꯤꯡꯕꯁꯤꯗꯤ ꯏꯁꯥꯅ ꯌꯦꯡꯉꯣ ꯐꯣꯇꯣꯒꯨꯝꯕ ꯗꯣꯃꯤꯁꯥꯏꯜꯒꯨꯝꯕꯁꯤꯗꯤꯀꯣ ꯁꯤꯒꯅꯦꯆꯔ ꯑꯗꯨꯗꯒꯤ ꯁꯤꯒꯨꯝꯕ ꯐꯣꯇꯣꯒꯨꯝꯕ ꯈꯛꯇꯅꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯃꯛꯀꯦ ꯃꯌꯥꯝ ꯖꯨꯟꯒꯤ ꯇꯥꯡ 10ꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯀꯥꯟꯗꯀꯣ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯒ ꯃꯥꯒꯤꯁꯤꯗ ꯑꯦꯛꯖꯥꯝ ꯁꯦꯂꯦꯕꯁꯁꯤ ꯄꯤꯔꯦ ꯃꯌꯥꯝ ꯁꯤꯒꯤ ꯁꯦꯂꯦꯕꯁꯁꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯤ ꯃꯌꯥꯝ ꯀꯣ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯄꯤꯊꯣꯛꯑꯕꯅꯤ ꯑꯇꯩ ꯑꯍꯦꯟꯕ ꯄꯥꯗ꯭ꯔꯒꯁꯨ ꯌꯥꯔꯦ ꯑꯦꯛꯖꯥꯝꯁꯦ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯒꯗꯤ ꯁꯤ ꯈꯤꯇꯪ ꯄꯥꯕꯤꯔꯣ ꯍꯥꯏꯗꯤ ꯏꯪꯂꯤꯁ ꯑꯦꯟ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖ ꯀꯣ ꯑꯍꯥꯟꯕꯗ ꯁꯤꯅ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤꯅꯦꯕ ꯃꯥꯔꯛ ꯉꯁꯥꯏ ꯃꯥꯔꯛ 200ꯅꯤꯗꯅ OMRꯒꯤ ꯑꯩ ꯍꯥꯏꯈꯤꯕꯗ ꯖꯦꯅꯔꯦꯜ ꯏꯪꯂꯤꯁ ꯖꯦꯅꯔꯦꯜ ꯑꯦꯋꯥꯔꯅꯦꯁ ꯀꯔꯦꯟ ꯑꯦꯐꯤꯌꯔ ꯑꯦꯟ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯇꯦꯁ ꯑꯗꯒꯤ ꯏꯪꯂꯤꯁꯀ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖꯇꯩ ꯑꯗꯨ ꯂꯥꯛꯑꯅꯤ ꯑꯗ ꯂꯣ ꯄꯦꯄꯔꯒꯤꯁꯤꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯀꯣꯗ ꯑꯣꯐ ꯁꯤꯚꯤꯜ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯐ ꯄ꯭ꯔꯣꯄꯔꯇꯤ ꯑꯦꯛ Indian Contract Act, Indian Penal Code, Criminal Procedure Code, Indian Evidence Act, Law of Torts ꯍꯥꯏꯕꯅꯆꯤꯡꯕ ꯀꯩꯅꯣꯒꯤꯁꯤꯅ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯀꯥꯡꯕꯨꯒꯤ ꯑꯗꯨꯒ ꯃꯦꯟ ꯔꯥꯏꯇꯟ ꯑꯦꯛꯖꯥꯝ ꯉꯁꯥꯏꯒꯤ ꯑꯦꯛꯖꯥꯝꯗꯣ ꯁꯦꯂꯦꯛꯁꯟ ꯇꯧꯔꯕ ꯀꯥꯡꯕꯨ ꯀꯣ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯗꯣ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯑꯦꯛꯖꯥꯝꯗ ꯁꯦꯂꯦꯛ ꯇꯧꯔꯕ ꯀꯥꯡꯕꯨꯗꯣ ꯃꯦꯟ ꯑꯦꯛꯖꯥꯝ ꯐꯝꯕ ꯌꯥꯗꯣꯏꯅꯦꯕ ꯃꯣꯏꯒꯤ ꯃꯦꯟ ꯑꯦꯛꯖꯥꯝꯒꯤꯁꯨ ꯉꯁꯥꯏ ꯃꯥꯔꯛ ꯁꯝꯃꯔꯤꯅꯤꯗꯅ ꯏꯪꯂꯤꯁꯇ ꯃꯥꯔꯛ 100 ꯍꯥꯏꯗꯤ ꯏꯁꯦ ꯔꯥꯏꯇꯤꯡ ꯌꯥꯎꯔꯛꯑꯅꯤ ꯄ꯭ꯔꯦꯁꯤꯁ ꯔꯥꯏꯇꯤꯡ ꯌꯥꯎꯔꯛꯑꯅꯤ ꯒ꯭ꯔꯥꯃꯥꯔ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯗ ꯃꯥꯔꯛ 100 ꯑꯅꯤꯁꯨꯕꯗ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖ ꯌꯥꯎꯔꯛꯑꯅꯤ ꯑꯣꯕꯖꯦꯛꯇꯤꯞ ꯇꯥꯏꯞꯅꯦ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯇꯦꯁꯅꯦ ꯑꯗꯨꯗ ꯃꯥꯔꯛ 100 ꯑꯃꯅ ꯂꯣ ꯄꯦꯄꯔ 1 Constitution of India Code of Civil Procedure Transfer of Property Act Indian Contract Act'ta ꯃꯥꯔꯛ 100 ꯑꯗꯨꯒ ꯂꯣ ꯄꯦꯄꯔ 2ꯗ ꯀ꯭ꯔꯥꯏꯃꯤꯅꯦꯜ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯀꯣꯗꯅꯦ ꯏꯟꯗꯤꯌꯟ ꯑꯦꯚꯤꯗꯦꯟꯁ ꯑꯦꯛꯅꯦ ꯂꯣ ꯑꯣꯐ ꯇꯣꯔꯠꯁꯅꯦ ꯑꯗꯨꯗ ꯃꯥꯔꯛ 100 ꯑꯗꯨꯒ ꯑꯄꯨꯟꯕ ꯃꯥꯔꯛ ꯁꯝꯔꯤꯅꯦꯕ ꯃꯦꯟ ꯔꯥꯏꯇꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯗꯨ ꯃꯦꯟ ꯔꯥꯏꯇꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯅ ꯈꯜꯂꯛꯑꯕ ꯀꯥꯡꯕꯨꯗꯨ ꯑꯃꯨꯛ ꯕꯩꯕꯥ ꯍꯥꯏꯕ ꯑꯃ ꯂꯩꯅꯤꯀꯣ ꯑꯗꯨꯒꯤꯗꯤ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯃꯔꯨꯑꯣꯏꯕ ꯑꯩꯅ ꯑꯦꯛꯖꯥꯝ ꯐꯣꯝ ꯊꯥꯖꯤꯟꯕ ꯈꯣꯠꯄ ꯍꯧꯕꯒꯤ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯗꯣ ꯀꯔꯥꯏ ꯇꯥꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯗ ꯂꯣꯏꯅ ꯌꯧꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯑꯍꯦꯟꯕ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯪꯕꯤꯔꯛꯑꯣ ꯀꯣ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯁꯦ ꯑꯗꯨꯀꯥꯟꯗ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯍꯦꯟꯕ ꯈꯪꯅꯤꯡꯉꯒꯁꯨ ꯁꯤꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯤꯡꯁꯤꯒ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯁꯤꯒꯤ ꯂꯤꯡꯁꯤꯒ ꯗꯥꯏꯔꯦꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯛꯀꯦ ꯑꯗꯨꯒ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯒ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕ ꯑꯉꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯤꯌꯨ ꯅꯣꯛꯅꯤꯡꯕ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃ ꯌꯥꯎꯕꯅꯦ ꯃꯌꯥꯝ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯚꯤꯗꯤꯑꯣꯅꯦꯕ ꯑꯗꯨꯗ ꯌꯨꯇ꯭ꯌꯨꯕ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅꯁꯨ ꯄꯪꯅꯝꯗꯅ ꯑꯃ ꯊꯥꯒꯠꯈꯤꯕꯅꯦꯕ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯃꯤꯟꯅꯔꯀꯥꯟꯗ ꯑꯗꯨ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯒꯥꯏ ꯕꯥꯏ